ngasi phongkiba tongan-tonganba pausesing amadi social media dagi lokachaba pau khara update puduna laksari ahanbada maru oiba pau Arambai Tengol gi Lusingpurel Kurunganba Khumanna phongdokiba wapamsing amadi Mizoramda lanjelakiba Myanmar refugee sing Mizo lol ngangnaba detect tawkre CRPF na Kuki anidagi lupa crore 15 romgi heroin phagatpa ngamkre Churachandpur da imung kaya Ichao gi awaba mayong nagre BJP na amuk hana mai paktuna lengak semgani haibasi oithoklaroi manglal amani haina oromes na phongdokiba wapam Manipur da PR lengak laikraba matung security force na arambai gi mathakta chathaba operation kankhatpa hengalagli centimeter 8 changba nung gallbladder dagi lokthokba ngamkre work order yaudana p fabricated house sabagi thabak paikalam lai Joyram Ramesna Narendra Modi bu super premium frequent flyer ni haina karem nakre Manipur lengang namito khandok nabagi damakta sem kiba cabinet subcommittee illegal migrant lisingani Chambari Marifu khandokraba matung makha taba thabak chathagidre top mahau leiba Manipur gi kihom pumnamak hena pamnaragli Manipur gi organic kihom metric ton ama Delhi it harta yonaba flight thakre delimitation tawgani haibasi yalomi sing muthatnaba tawne haina MMTU na pongkiba wapam sing amadi Arambai Tengol gi thomi nifu phagatpa ngamkhibagi pawsing update puduna laksari Hauzik pau macha khaina pijari Arambai Tengol gi Lusingpurel Koronganba Khumanna asumna post sing tawrakhi Machin manau nena muktana laujaramba Mizoram phawba ngarang nahan Myanmar dagi refugee khara hajilakpada pakhattana mitop khandoknabagi kanna honari aikhoi swaidana sahi ani hena lan thoktana misi mina thoklaba phawba mitop khandokpagi wa ama phawba pandaba mayam asina leibak ningba sari ngasi phawbada police amatana maming leiraba politician celebrity oiba misak ama aduga yamna paisa paiba misak amabu encounter tawduna hatpa yaukrabra maram aduna aina yamna chumlaba wafam ama khangi madudi police singna encounter tawduna hatliba mi sing asi mapangal sonjaba lairaba power lejadaba mi singduda hatpani aduna masigi chanabi thawong maru fangna muthattaba yaroi Kulai ki landi araibani tawrakliba drug ki lan I namungnaba honarakliba lan changjilakliba mitop singna demographic imbalance thohanduna supai paisinaba honarakliba lalong ireibak asida aikhoi I minai gi thaktagi hena tona hinghogdanabani ngasi Arambai Tengolna thengnaribase MLA singsu manade prajasu manade CSO sing student organization lalhobasu mangai punsinba ngamde nate kayam yamnano aikhoina chatpa yariba kilometer masing asi thabak tawdoba mina makhong makut phajillaga thambire haina asumna post sing tawrakhi ISTV ki joint editor Sunil Kumar Takhelamamna maki Facebook account da asumna post tawrakli ngasigi youths kayana gunda amadi warrior ani gi khenaba khangna chatsi character ani mix tawrabadi goal su mix tawrakani asumna post tawrakli Pausigi pausing amuk sandongna pijari Myanmar da hojik thokliba irang asinda maram oiraga Mizoram da lanjelaktuna leiriba Myanmar refugee sing state adugi phauna loan oiriba Mizo ngangnaba Mizoram gi khwaidagi chawba civil body organization oiriba Young Mizo Association na akanba wapam thamkhre Mizoram gi irang asinda maram oiraga hojik Mizoram da Myanmar dagi lanjelakiba refugee lising taret ki mathakta leiri Myanmar military coup chathakiba matam lising ani kunma thoidagi hona mapung oina Myanmar gi Chin state tagi refugee sing adu lanjelakkibani lanjelaktuna leiriba Myanmar refugee sing adu Young Mizo Association gi maikei dagi ngarang yumjakaicha numita state adugi phauna loan oiriba Mizo loan khaktamak ngangnaba akanba wafam adu khangankibani refugee sing adu ayambana Mizoram gi Champhai district ta leibani Mizoram dagi lanjelakkiba sing asi Mizoram gi ethnic ki oiba anakpa mari lei adubu hariba Myanmar gi tongan ba tribe sing asi tongan ba loan sing ngangi lanjelakiba sing aduda Young Mizo Association gi Jogowa Thar branch ki maikedagi local residents amasung Myanmar refugee sing da makoi gi oiba ethnic natraga clan ki oiba dialogue sing adu thadoklaga Mizo loan khaktamak public
place amadi makoina lairiba khulsing aduda ngangadabani haina publicity chatki Jogathar hariba khul asi Indo Myanmar border da leiba Mizoram gi Champai district gi nongpok thangba sarukta leibani hariba khul asida haukiba chahi kharagi matam asida Myanmar da thokliba armed conflict asina maram oiraga refugees sing adu lanjilaktuna laikibani Jang Mizo Association gi Vice President Banal Gur Rasu ana phongdokibada khongthang asi geographical origin gi khenaba leitana Mizo tribe sing amato oina punsin bagi pandamda paikhalakpani Mizo tribe sing gi marakta clan sing natraga sub clan sing na makoi gi oiba dialogue sing gi matangda ungkhatnaba thodok kaya su thoi maram aduna nongna paikhatliba khongthang asina Mizo integrity gi policy da process hena mateng pangsilagani maram aduna Myanmar refugee amasung local residents singna makoi gi dialect sing ngangbagi mahuta Mizo lon asi phauna lon oina ngangadabani khongthang asi makoi gi right sing aduda apanba ayetpa piba natraga khonggauna ba nate refugee sing amasung local residents singi marakta Mizo integration ama puraktuna nungsi chanana laminana ba khongthang asi pakhatpani Haukiba pung kunmari asida Manipur Police amasung CRPF personnel singna National Highway number 37 Imphal Jiribam lambigi tupul thong mayada achat awok sing check toba matamda chakamari panba gari tungduna lakpa Kuki anidagi sapon kep chama marifu tara tarukta haptuna puramba heroin powder sing phagatpa ngamkre hairi police tagi phongba pauna hai phagalaba heroin powder sing adu charangna kg ani gram chama mariputra humdoi lumi heroin sing adu mioi anina yumlo nariba Myanmar dagi Churachandpur fauduna purakibani hairi pawasina makhata na hai security force singna lambi asida mioi kharana contraband drug sing purakadore haibagi paw phangbadagi tupul gi thong mayada lambi asida lakpa gari sing khamduna check tawbagi thabak chathaki drive aduda khanghodana mafam aduda angangba machugi car ama tongduna lakpa Kuki ani adu khamduna check tawruba matamda Kuki ani aduna hariba drug sing adu purambani drug konana farba Kuki macha ani adudi Kangpokpi district ki G Phaibung khulgi Ginmilan haukip sahi kunmari amasung Chandel district tagi Khangba rol khuldagi Holmilen Khongsai Chai Kuntrani Hari Phagalaba heroin drug asigi value asi resident black market ta lupa crore 15 rom oigani hari makoi ani none police station da khuchin naduna makoi gi mathakta NDNPC Act 1995 register tawkhre hari Haukiba numit kharani asida Churachandpur district da leptana sukiba nongna district asi phawduna cheliba turel singi imai pathoktuna yum kaya isingna thumjin kibedagi atopa sapagadaba mafam singda changjapam lawduna leinakre maru oiba lambi kaya isingna thumjin khre haukiba July 9 dagi leptana churakpa nongna maram oiduna khuga turel Tuitha river ising pathoktuna Naisiel Bank Kerit Jau Manual PCI Colony New Jobeng amadi Nazareta leiba yum chama 15 rom isingna thumjin kre turel gi ising imaisu leptana wangkhalakpa leptri yum kai thumjin khraba imungi miyosing saphagadaba mafam singda changjapam lawduna leinakre pawasina makha taraduna lingba turel gi imaisu kudong thiba yaba changi mathakta chele pathokpa ising singna person mun amadi molkoi loinana tidim lambigi nakgeta leiba mafam sing amasung tuibong kaithelsu isingna thumjin khre hairi masida natana TD block ki manung channa leriba nongthong bheng Kerit bheng amasung khonthang bheng su isingi saitheng mayok nari ising ichau asina maram oiduna yamlaba lopham kaya su thumjin khre ichauna maram oiduna Churachandpur town ga atai khulsinga chamnari ba lambi sing isingna thumjin badagi chathok chachin yakidre mari leinaba authority singna isingi section thorang kaya lokhatli hairi Manipur Pradesh Congress Committee MPCC gi PCC member oina Romena Indian National Congress ta nongna changlaklaba Singjamai Assembly constituency gi manungda leiba miyoising taramna opagi thorom ama Imphal West gi Singjamai oinam thingel da leiba Romen gi yumda pangthokre BJP na amuk hanna mai paktuna lengak semgani haiba sidi oithoklaroi mangla ni haina oinam Romen na phongdokre Singjamai Block Congress Committee na sinduna Singjamai Block Mahila Congress Committee gi executive members singna masa gi pham thindokpa amasung nongna Congress Party da yoraklaba sing taramna okpagi pangthokiba thorom aduda wangang laduna oinam Romen na makata na hai
Congress nongna changlakaba miyosing asi haukiba kumja lising ani kunithoi da pangthokiba State General Assembly election da BJP NPP amadi atei tongan ba political party singda achoba pham puramba miyoi ngaktani makoina Indian National Congress ki wakalonda thajaba thamduna party asida changlakpada tasengna nungaiba poi Congress party na miyamge amadi state asigi phibam phagatnaba honariba kaya asibu khangbibadagi changlakpani lawi masigi damak makoigi mapamda tobimal khangba amadi ikai khumnaba utli haiki mahangna makhatana phongdokibada haukiba chahi kaya asida Congress party na miyamgi ihul khangna miyamga pullaga thabak thauram kaya paikhatuna lakli makhatana su paikhatkigani Congress party gi apamadi miyamgi yaifa thaurang paikhatpa state asi chawkhatnaba honaba tangdu leitaba purakpa amadi jati kanglup khudingmaka lamdam asida nungsi chanana hingminaba haiba asini Romena amuka phongdokibada Manipur da chahi ani hena chatharagliba kanglupki irang asi lengak asina haujik phawba lusinba ngamdana leiri masi kari maramgi damakta asigumba thaudok asida Congress na state asida lengak pairam labadi irang asi lairam loi haiba wafam miyamna tapna phongdoknaba horakle masi party asida miyamna thajaba leirakpadagini miyamna thamlakliba thajaba asi Congress party na kaidongaida mahan machum loi miyamgi thajaba asi mahandanaba Congress party bu thajaba misak ama oina honaba yaba honakigani haiki Congress party asi jat bijat amadi dharmagi khenaba thamdana lebak asida leiba mipung khudingmaki khanba khwaidagi chawba party amani haibasi miyamna ningthina khanglibani hainasu Romena makhatana phongdoki ngasigi thoram aduda singjamai block mahila congress committee gi executive members singda makoina singjamai assembly constituency gi damak tawba kathokpa loinana daita leina tawba thabak yanabagi damakta masa ga chanaba phamsing thindoki State asida PR lengak laikhraba matung security force na arambai tingolgi mathakta chathaba operation hena kangkhalagli PR lengaki matam asida CBI amasung tongan ba security agency singna arambai tingolgi fighting commander yauna miyoi nifugi mathakta Phagatkhre Central Security Force ki makok thongba official amana Deccan Herald pause da phongdokibagi matung ina Manipur da shanti hanjilaklaba chahi asigi February thada president rule thamkraba matung security force na arambai tingolgi mathakta chatharakpa operation gi chang asi hena kansilakli arambai tengol asi Kuki amasung state administration ga hakthengnana ungkhatnabagi thabak singda hakthengnana chenai haibagi maral siri arambai tengol gi fighting commander Asem Kenan asi hana police constable ama oirambadagi konadi rival leader ama oirakibani loinana chahi asigi June thada tongan ba crime kayada chenabadagi CBI na Phagatkhibani pharaba arambai gi kangbu sing asi ransom addiction amadi killing gi case kayada chenabagi mathakta police amasung atei security singda attack tawbagi thodok singda chenai hairi state asida president rule laktringai gi matamdadi arambai tengol gi mayokta thabak tawba haibasi aruba ama oiramkhibani minister amasung MLA singna fawba makoi sing aduda khut thingjilamkhibani maitei nupi singnasu makoi sing adu ngak chenduna thambaga loinana makoi gi matakta action lokhatnaba honabada security force ka fawba ungkhatnabagi thodok kaya thoki adubu hojikti arambai tengol yauna military group singi members singi matakta tamna crackdown tawbagi thabak asi chathari masiga chap manana Kuki community gi nongmei paiba miyoi singdasu action lokhatpaga loinana khulai sing leptana phagali haukiba lebak pokpa numitasu chahi asigi June 5 da Bisnupur da chathakiba ban manungda police officer ama yauna police personnel singda khut thakiba arambai tengol gi miyoi taruk phagatkiba laikre pharaba miyoi sing adu Imphal West amasung Bisnupur district tagi ngaktani mokoi sing adu chahi 19 dagi 19 phawbagi manungda leiba singni arambai tengol asi haukiba chahi 2010 da socio cultural organization ama oina maitei gi culture asibu ngak senaba amasung preserve tonabagi pandamda saphongkhibani adumakpu haukiba chahi 2012 gi May da thokiba maitei amasung Kuki anigi marakta thokiba ungkhatnagibagi thodokduna security force tagi khulai lut tawba amasung khulai sing adubu Kuki singi matakta sizinnakhibagi thodok chenai senior security official amana phongdokibada rambai tengol gi member asi maitei youth kaya index tawduna lising yankhai gi mathakta leibaga loinana makoida arm training pi group asina maitei singna namna taba tampaki tongan ba mafam singda control room phawba hangi
Singani Kunmarigi, January Thada, Mighty MLA Contrataret Amasung MP Ani Imfalgi Kanglada, Kauduna, Kuki Singi Mayokta Action Lonaba Wasak Chirol Pawa, Sain Tahonki Haina, Tongan Maral Kaya City, Amaromdana, PR Lakraba Matung Sahi Asigi Mas Kulumdoida, Imfal Ista, Pambina Lusingba UNLF ki Kangbu Amaga, Kana Chainabagi Thaudok Amada, Arambai Tengolgi Miyoi Ani Faki, April Kunithoidana Assamgi Kasar District Dagi, Miyoi Ama Fabaga Mari Lenana, Arambai Tengolgi Miyoi Ani Faki, Jun Nepal Dana Arambai Tengolgi Military Ship Asem Kenan CBI na smuggling ga Chenabagi Damak Phagatkhre, Jun Tarataretana Maitei Pangal Community gi Defentory abnormal person ama faba amadi hatpaga mari leinana arambai tingolgi miyoi taruk adu fakibani yamna tangna thokpa thodok ama oina masagi chahi kunthra manga rom tamak ngairibi porompata leibi nupi amagi gall bladder dagi centimeter mapan changba nung ama mai pakna lothokpa ngamkre laparoscopy surgery gi matengna Imphal East District ki Larik Kengbam Lekai da leiba Little Clinic ta ngarang numidang pung mapan makai rom tarakpada gall bladder adu lothokpada nung adu yaurambani operation adu RIMS की सर्जरी डिपार्टमेंट की हाना की प्रोफेसर हौजिकना लिटल क्लिनिक ता विजिटिंग सर्जन ओइना थबक तौरिबा डॉक्टर सापम ओपेंद्रोना पांथोकिबनी डॉक्टर ओपेंद्रोना पाउसे असिदा हाइरकिबदा मियोइबगी गोल ब्लडर दा नुंग लेबा हाइबसी महौसानी अदुबु मेडिकल की लिटरेचर दा सेंटीमीटर निपाल दगी हेना चाउना लैती हाइना थेंगनै अदुबु महांगना ngarang thang tharaga lokthokliba nung asidi सेंटीमीटर मापन छांगी मसी यामना तांगबा केस अमनी महांगना मखाताना फोंदोकदा अनाबा नुपी असि पुखलकपा मतुंग अल्ट्रासाउंड लौकी अल्ट्रासाउंड की रिजल्ट सु नुंग अदु सेंटीमीटर निपालोम चावी हाइना ताकलकी थांग थादुना पोचक अदु लोकथोकलगा ओनबददी सेंटीमीटर मापन ओइरंबनी गोलबादा अदुदा नुंग अनिकक नतना अदै लैंगोय गुम्बा मकुप मयाम अमसु यावरमी हाइरी Inkumja lising ani kulumdoi me ahumdagi Manipur da thokliba irang asina maram oiduna mayum magai tumna mai thadok pikhibadagi hojik relief camp da changjapam loduna leiriba IDP singna leinabani haiduna fuwala amadi saiton gi mafam kharada sariba pre fabricated housing asi sanabagi tokpam tokpa tender amata tawduna sabagi thabak hauramle haibasi MPCC gi president ke Mega Chandrana lusingba Congress की टीम अमना चतुना यंगसिनबदा खंगबा ngamle aranba thong asigi matangda Manipur gi governor na miyeng changbinaba wakachirol amasu Manipur gi governor da pisilamle haina MPCC gi president ke Mega Chandrana phongdokre wafam asi ke Mega Chandrana lusingba team amna Manipur gi governor da wakachirol pisilaba matung Raj Bhavan dagi thorakpada paumisinga unabada mahana phongdokibani mahana phongdokibagi matung inna hojik oriba Manipur gi phibam asida miyam ge anobo mihut khanduna lamdam asida ing tapa hanjil hannaba honaba haibasi Congress ki apambane president role laklaba matung pre-fabricated house sabagi thabak subasu lepki asigumba phibam mayam sing asina relief camp ta lairiba IDP sing asina fabricated house ta hongjinduna leibasu hojik phangandre masina maram oiraga IDP singna aduki matik nuai taba phawale matau karamna work order yaudana niyamgi matung inna tender tawdana pre-fabricated house sabagi thabak sing asi paikhatlamli bano relief fund dagi lakpa senpham sing niyam chumna sijinnarabra haibasi matangda marik chumna sijinnaba wafam kaya yawba memorandum adu governor da pisilamkhibani hairi All India Congress Committee AICC gi General Secretary Communication Joyram Rameshna Prime Minister Narendra Modi bu Super Premier Frequent Flyer haina karem nakre agency gi pauna hai Prime Minister Narendra Modi na laibak manga gi khongchat loiduna India da ek halakpaga Joyram Rameshna ngasi Prime Minister Narendra Modi bu karemnabaga loinana chahi ani helaba Manipur gi wathok loisinnaba handak Gujarata thong ningkhai kiba thaudoki matang achumba wafam tigatnaba amadi Pahalgram terror attack ki achumba warol pinaba thabaksing lokhotgadabani haina su taksinki Prime Minister Narendra Modi chayol ahumgi manungda amuk makata na atopa lebaksingda koiba chatlaba yai haina su Joyram Rameshna phongdoki Joyram Rameshna makataraduna hai Prime Minister ngasidi India da leirabanina chahi ani hena Manipur miyamna khorangna ngaiduna leiriba asigi yenglaga Manipur da chatpham thui amadi
Pahalgam terror attacking ngasi phawba achumba wayal phangdana leiriba asi phanganaba thabak paikhatkadabani loinana Prime Minister masagi home state ama oiriba Gujarat thong ningkhai kiba thodok adugi matangda tijinnabani haikiba ningsingba yabadi Badedara thong ningkhaibagi thodokta miyoi 16 Siraga angang ani yauna miyoi 3 asok apan nangkhibani gari kaya Mahingar turelda tasinkhibani Manipur lengang na mitop khandok na bagi dama haukiba lisingani kulumdoi February 13 ta cabinet sub committee ama semki committee asina tijinbada Kuki taba chingi district is singda illegal immigrant lisingani chamri marifu khandoki aduga makha taba illegal migrant khandokpagi thabakti adumak chathakidre haina mitei maitai tribe union MMTU gi youth wing gi convener Hawbijam Surjit maitaina kujek piduna thadokpa chirol na phongdokle terosina makha taraduna hai UN gi makada July 13 Malemgi miyoi singi numit naha singbu makhoigi aningba apamba adu maning tamna phongdok chaba pungning thogat piba haibasida palan tauri palan asi hauzik oiriba Manipur gi naha singna kangaunaba lamuknaba phibam amada leiriba asida UN gi pangthokleba palan asi aduki matik maru oiri langumna saktam amana lamdam asigi naha singi punsi kangkhong chairakli langthumpham Palefam Kangla mitop mihan cha kaya leptana langoi chansilakpana lamdam asigi yelongmi oiriba inkhalakliba naha singda achoba sapu amadi akiba kaya piri asigumlaba luraba tanpham asida India gi MISA gi makada leiba Census of India na Manipur da lisingani kuntaruk ki April da mikok thiraga leiriba mising adugi data da yumpham oiraga delimitation tawgani haibasi lebak asigi yelongmi singbu muthatnaba thangjilakpa aphongba lalong amani hairi Manipur dagi organic oina puthokpa kihom metric ton ama Delhi hatta yolunabagidamag Imphal dagi Horticulture and Soil Conservation Department gi commissioner Thaithuilung Panmaina Thakre Manipur gi mahau leiraba kihom asi mapanda yolunabagi damakta thadokpagi thorom amaga mari leinana Horticulture and Soil Conservation gi commissioner Thaithuilung Panmaina hai state asida train mapung phana yoraklabadi gihom yauna Horticulture gi oiba tongan ba polamsing asi mapalamda yonabagi damak thadokpada mateng oiragani masina state asigi sentum gi phibamda su mateng pangba ngamgani haibagi chauna thajaba lei Manipur dagi thariba gihom asi Queen Pineapple hairaga malemgi miyamna khangnaba makhal aduni Delhi hatta yonabagidamakta thariba kihom sing asi Manipur gi Mangal Organic Koba Farmer Producer Company amana maru oiba thodang loduna Horticulture and Soil Conservation gi matenga loinana thadokpani Manipur gi oinadi yamdrabasu kihom khara mapanda thadokpa ngamba haibasi state asigi longmi singi khak natana state ki sel thungi phibamdasu mateng ohelagani Lairaba singi damak PMGAY gi makada tharakkiba chenpham phongna lut tawrabra hangnarakle layengbada changkiba chenpham dagi lokthokibagi chenphamna henbagi message lakle India gi lairaba miyamna ana layeng chathabada mateng oinabagi damak haudokiba Pradhan Mantri Jan Arogya Yojana PMGAY gi chenpham sing thadarakpada Regional Institute of Medical Science RIMS ki maikaidagi aranba thabak sing chatharabra haibagi wakat sing lakle lairaba miyam gi damak kharada oirabasu mateng oiduna ana layeng chathaba matamda wakhal wadana layengba yanabagi damak haudokiba thorang asi masagi account gi lokthokre haina tharakliba message aduga tasengna layengbada changki sel aduga khenana lakpa thengnare Manipur gi khwaidagi achoba layeng sing amasu oiriba Central lengakna chalairiba RIMS Hospital da layeng chatharuba miyoi amana hairiba phibam asi thengnarakpadagi July 5 da hospital gi mari leinaba authority singda wakatpa laikre mahaki wakat cherol aduda siriba maru oiba maral singdi mahaki machanupi layeng nabagi damak hospital asida chatkhi loinana sel thumgi oiriba kudong chadaba sing kharada oirabasu mateng phangnabagi damakta PMGAY gi health card asi June amada affiliate tawduna sijinnaba yaki mahaki machanupi gi layengba asi selsu khara changadaba oiba maramna health card asigi kudong chabasing loduna layengba gi mathau tabasing adu sijinhaki makhatana hidak langthak leibana chingbasingi authority na hidak yonpham amadagi lownaba khangalaki maikhoina supply ni haiduna hidak lohaliba pharmacy adugi maikaidagisu hidak leiba matamda sel henjin hauba manbagi tangkaksing yauki adubu kharada oirabasu makoida
Mathau taribasing asi fangalle khanduna yamna hena ngangnarubasu tauhodre pharmacy phamlibasingi maikeidagi makhoigi pifam thokpani hariba senpham adu oifam thokte harubadagi wahai khara hainakiba phawba yauki complaint aduna rimski matangda pausi asida hai authority singi maikei asida yamna ngaklibadi makhoina chemotherapy yauna tongan ba layengbada mathau tabasing adu chatharaba matung lakh amadagi lising nifu tare haiba khangki adum oinamak makhoigi health card ki wallet tagi sel kakiba message lakhiba message aduga kakiba paisa aduga chanaram khidabani hari Aroiba pauda Arunachalda illegal immigrant sing tangkak naina detention center da thambagi thabak hokre Arunachal Pradesh da se chang sudaba foreigner masing leptana hengalakpana state aduda nungnang ningai oiba phibam ama lakpadagi hokiba lebak pokpa numita state adugi home minister na sier loduna high level meeting ama pangthokre loinana state aduda leiriba illegal immigrant sing detention center sing da tangkak naina thambaga Tamnabagi thabak chathanaba warep lokre loinana state aduda illegal immigrant sing masak khangdoknaba search amadi detention operation gi thabak hokre hairi